Nongmakaki Assembly Mifam Sarang Nabathokpadage, Matam Katan the Yatokre, Kuki MLA Sing Mifam the Yaukidre, Naga MLA Sing di Lake, Taran Itoy Suba Manipur Legislative Assembly Gay, Marie Suba Session Gi Nong Magyoiba, Mifam, Ruling Amadi Opposition Anigi Marakta Sarang Nabathokpadage, Assembly Gi Speaker, T.I. Saitavratana, Session Asigi Mifam, Matam Katan the Yatokre, Mifam Asida Kuki Gi Minister Ane, Nemsa Kipzen, Let Pau Haukib, Atay MLA Nipan, Mifam Asida Saruk Yakidre. Makoy sing na ngarang Assembly Secretariat suti se pisilake ngasi ayuk pung 13 tabada Speaker T.I. Saitavratana CR lauduna session haurakpada Chief Minister N. Biren na resolution ani pass tauna ba cherol pathok lingay da opposition MLA gi lusingba oibo be K. Megachandra L. Lokesor K. Ranjit na house da Manipur gi hauzik wari ba isu khanagada bani hairaduna miphamase undemocratic way haiba khwalausing Lauksilakpadagi Chief Minister na resolution sing pass tauna ba cherol pathok lingay da charang na ba thoroktuna session minitara phadana assembly ge wall clock ta ayuk pung 13 minitara chatpada charang na ba duna maram oiraga session makha chathaba tawdana speaker na minute kuntra gi adjourn tawkhe minute kuntra adjourn tawraba matung ayuk pung 13 minute kuntra ga manga de assembly ge security na alarm bell khingduna MLA minister sing kauksin khe ayuk pung 13 minute ni fu hek tabada speaker na house da sanglatuna chief minister na house da pathoki ba amade ahan ba resolution da me ahum dagi kanglup ki irang na maram oiduna laikhidraba singda awaba phongdok bagi member sing na minute ani gi matam fadana tumin na leptuna awaba phongdokhe masigi matung da resolution amade handakta ISRO na Chandrayaan 3 thagi laimai da mai pangna takhibada prime minister na ISRO gi deputy director N Raghu thagatpagi resolution adu pass tawkhe Matungda speaker na mughan na mifam hauna ba tauba made Manipur gi isu sing khana na ba hona bada opposition gi MLA sing na ayet papira bani na mataw karam na session asi chathaga ne haiduna mifam asi adjourn tawre haina laukthokhe ngasi ge chathaga da ba mifam gi business list ta laikhidrabe MLA manga amade hanagi assembly gi secretary oiramba ma yauna obituary reference amade presentation of business of advisory report khakta oikhe ngasigi agenda asida Manipur gi hauzik oiriba issue gi matangda agenda asida yawba ukhide amaromda ngasigi atenba minute 10 ge mifam oikhibadudha sabagi lusingba oiriba chief minister na phongdokhibada Manipur gi hauzik oiriba phibam ase assembly ge rule number 132 gi matungin na thokliba irang ase assembly gi mifam na khana nainaba yade maramde emergency committee ama semduna thijinba hauraga nei masida khana bada sub judice oi haiba wafam phongdokhe wafam asida sarang na bathoglakhe opposition gi maikei dege ngasigi mifam karamba mifam no haina penda bagi kholaw lawkhe mifam asida tawgada ba business sing ayamba mapung phana tawkhi dai lip lawri ba kuki MLA sing ge wafam amade obituary reference amata tawkhi drai mifam asida kuki gi MLA tara natana atai BJP gi MLA amade lainga kasiga chatminari ba MLA sing loina laktuna saruk yakhe Opposition MLA sing na charang na badagi Manipur gi isu khana bada ayat apan pirai Govindas BJP lenga ki minister Govindas konthok jamna hai khrei ngasi Manipur Legislative Assembly gi mifam da Congress ki MLA sing na charang na ba sayena ba made apan ba pi badage mifam mapung phana sathaba ngamhandre haina ngasi DIPR ge auditorium hall da pangthoki ba pau gi mifam da phongdokhrei mahak na makhata na phongdoki bada ngasi mifam hobada chief minister na hojik thokli bairang ngasi ga mari lainana resolution pass tawna ba wangang ba haurak pada charang na bathokhe resolution chamaga kuntaret ki makhada ngasigi business onthok onsin tawduna khanagada ba su yahan khide haina phongdokhe ngasi fam ki ba assembly mi fam asibo congress na amamba numit haina palan tawkhrei ngasi nong makhaki fam ki ba assembly session ase MPCC na yaning da bagaloina na congress baban da MPCC ki president MLA K Megachandra na lusingduna amuba piral sengkhatuna amamba numit haina observe tawkhrei